सोकपा ngamdaba apaiba manil amagum lingba otpa ngamdaba mirang mahumgi kurakum purnimagi ahing amada lingkiba waring amagum thasirakpa ngaiduna hingliba amambagi tandangum ngairi tholakpa punshigi numit ama masik mangal nairakpa sana kori lublaba nungthilgi thawan michakto konjobu kauramlaga nungshi mathangta kakhalakpani adubu mana kakhalakpada tawramliba matawdu obada nungshi lawai satkre thoibido kachinda tasilaga hik hik chingduna kaplammi sanai be madi angawbi kum ka thongna kochen chelaga mafi marol araibasing chingthoklaga lagestuda kit kit namsillaga leirammi nungsi pakhalap khonjal kalap na lawi kaino tawriside nangmu ngawrabra sana waido haina haina nungsi prabab chansilaga thoibibo pomkhatli thoibi kapna nungshida chena konsilai mama chobe akhoi mama ki jai ai pupugi nak ta thillo kaishu tawroi haibakum nungshina thoibigi makokta tapna nanthabi adubo pakhatpadi hanthade manawgi nakta tahada changsilaklaga makutto paiduna laktana chingi kaino sana kaino haibana nangna tawrisibo angang si kibana loire kadai da chatoino ba nangna phiyo mise laiza machegi makut kan thatlaga phido amok kit kit namduna hapchilli mathaudu tongna tarang amada hairi ise nang papa si phajana yengo idai kauktholaga nang yumda lengdana leyo ai chatlage ai sida leiba yararoi nungsi sor tapna hontharaga phathana bohni adubu masu ingaw na hangi adubu kadaidano haiba nangna chatoise yum thadolaga nangna chatoise bo kadaidano basana hojikta lai jado chapleplaga machire yenglei kaplubagi mapidusu adumang sinthaduna leirami chapleptuna tarangamada haire ai khangde ije ai kadaida chatkadabano khangde adubu ai chattabadi yade ai khangwanu ije ai chatlage siyaiduna phido hapchinge tawi amu nungsi hojikta da lai sagi makhutta ta phaduna phamungde irenjana phamalli aduga tapna hangi nangmu kaidorage sana se ije da hayuse kaiginoba nangna yum thadoga chatoisibo sanai be mado hojikta mapidu hina nautharakle tawfam khangda tarangamada leirambado hojikta mirol tarakpagum machire yenglaga kapli hairi yambungna thoibi khangami se kaigino ije yambungna aigi ichagi punsida la ise kaigino ije nungsi gyan tare masu ngasai khanglabani aduna phathabana taplap khomi ise adugi oire ningthemna chumna da khangmani ni aigi isani haidana leibani adugi bu nangna aduk pakhat bahuna bro lai sama koktuna ye tapna haiduna achumba bu kayam kuina lot kani yambungna thoibi se kanano khangak lagai icha se ngondagi munkini mapani haibagi hak adugi mingda icha se mana lokini ado iche thoibi leitradi aidi sigani mana icha pokradi aidi ngahorani iche aigi icha ki punsida yambungla angano ayam pakhale iche mana thoibi pamlaga aigi mangda lepado hinga norok ubaga chak mana ye aigi icha ki punsida yambungla angano nungshi tapna changsilaga makhut namana sanai be magi kokta tapna nanthabi adumai donuse mani hekta puba yabasu nate nangna thoibigi mamani mamagi hakni hena chawri bani nangondagi kanana su puba ngamloi aduga sana ningthemsi thoibigi mapani mana machani khanglakpada ngahaki asawbaduna pukrabasu thoibi se nangi na chani ni angang sina mama hangbada ningthemna themba ngamloi adumai kapkanuse nangi na tawdu obada angang se kibana nigle wahaidu da laisa machina pamliba thoibi da yenglei haina angang do mangonda yenglaga kaptuna leiramle matawdu obada thamoidu hina kairaduna makhut tingthoklaga machabu lamduna pammi nungsi ani do da ngha yenglamlaga itap tapna hairammi
ngahak potharo wakal henjinna khanganu sana nang angang natrabani amarom da ningthemna thoibi bu masak khangma nate aigi isani khalibani matung tarakpada thoibi ga naksina handraga loire kapkanu angang do themu ai kari kari no thabak yengsiluge wai do hairam laga nungsi do thokre sanai be mana machabu ko laga hik aduma kapli thoibi do makhoina angang ni khallabaso kok lingkraba mapa mama anigi machani angang oirabaso ka hena singmana kapliba mama da yenglaga tabli hangi mama kaka do khoi papara laisa kapadu chaplep laga machada khanging yengi thoibi wahang do makha ta khidre makut machaduna mama gi bida phatpatai thopiduna hairei mama nang kap kano ai papa nu shiraso mama gi nakte leini mama ma thandon do e sanai be ma hozikta da kap nok tori machabu amu konsilaga itap tap na hai chatkino thoibi nang yaudana mama hingba ngamgadaba mande nang kaka dugane amuk hana unararoi haiduna mama da promise do ichadi maram mokbani ma da kauraklaso nang magi manang chaloi haiduna mama da promise do thoibi mami to amurak anira koplam laga itap tap na hairei promise mama ai kaka ga unazararoi sanai be masor tap na honthei koli ba thoibi bu thadokte adobu chimbal da tablap solei punsigi warogani mapok taret pok tunaso nang mungak piba ngamloi yambung e nang bu adung warokini Purnima ke somda amuk yenglakpadana thangnaba room adudagi phangba fingerprint sing amadi churuma machaidudagi phangba report pumnamak paikhombaga chanaramle amarom da case aduna irai laina thopchin khibasi paikhomana maral pumnamak yasakhiduna irai lai thokle adobo mi kupsigi lotion khibani maibu phina kayam kuina koptana thammangamgani maitei pawro aduna case aduna unda amuk poduna lakhini haibase investigation officer singi achet pathajabani maramdi makhoina khangi paikhomana maral yazarasu case ado mayek singdaba masing marang mawari amadi yauri adobu suspect masamakna surrender tawrakpa amadi atopa migi khut yawi haibagi evidence leitabana court na paikhomba khaktabu punishment pikibani amarom kunjo manipur thorakle tabada khoiren masa paibagum magi thokpa kunjo gi thabak thoram khudingmakta khongul lina botnari haina linda yai phababu puduna more tamna haitharui halakpagi lambida ani do wari amada tauri yai phabana tapna agang du phagi hairadi akhoi yambungi makhuttadi laina thokadaba poni akhoi di fazana khangnaba sunate akhoi na pangthokladi khra wana thokani linda wakhal khanna khumlei chenungsi gi macha leiraga akhoi na hana khangdabagi maram sa kaigino ai hosu phawba hanjin khalasu mamli aduda yai phaba mairabada kanna to chenungsi gi machani haiduna minungsi poklingida akhoi da pressure hengadaba thabakti tawbirakanu hayo yai phaba makok tapna nomi adubu dawni yadriso amambaduda mataina khamlamba gari amada hekwai silui break ta khangyen netli matawduda mihul chen khatluba linda do yai phaba da sound on silei namit to phazana yengba kaidoge nang aina ngasai na hydro light si mathak su hangatlona yai phaba do khumjadre adubu karino ma thengkibaduda gari dagi prapap kumtharai haina linda su taha seatbelt lawthoktuna kumlei moine he kumlakpaga boina chenthorakpaga mapa chapchai linda chaplipnaga akoibado yengi mafam du boygi cafe manak oiramle makhoina thomlibaduna boygi gari oirami matawduda linda yai phabada sauni yenglaga hanjin amuk chaisili gari do thauba haitradi engonda thau haiba kedoge angangnina namitna na ithak thakladana se kamai tawdorigi haiba boysu changsilakpana nganglibado tai
मासु येंबनी अदुबो गाड़ीगी नंबर प्लेट अदो कायदुना लेरमले याइफाबसु सुगतलगा लेरिबदो उबदा इतप तपना हाइरई यारे यारे हयें खैदिने येंगलगा थो मईगा मम्मे गाड़ी ओइरमबगी फबनी मी ओइरमनोदी कमदौनी याइफाबा नुपामचादो अमुक सुक्तुना हाइरई सॉरी दाबोय नंबर प्लेट से सिनबगीदो अखोय तोरगे अइने यारे हाइदि यारबनी वा मखा तारनो ngaiko noibu kadai chalubano yaifaba khumde lindana tapna khumlei haying sembagi mi tharake migi gari da thingzilaga irai laina chatkhiba honade boy linda da rurakna yenglei aina yare hairadana aibu mi topla sikha kaibagi noidagi paisa logadra noida semu haigadra ani dugi moongdu da yaifaba mayai da leplambada taha ta handoki Linda su boygi akaiba plate to da yenglaga adumak mari tawrei midop oibagi bu haibani aigi mi oiramladi hairoi mahusana ai mi gi maral sokpa pamde sokadaba mi sunate yena batalaktuna hairei boydo fare hayeng law sembagi mi do ai koramage paisa do nang laaga piro si oradi nang pela doi natra Linda paira bienglei boy su yengduna leirambana ani to mi chane Mahusa mit musuk muna yekpado hojik phawa yeklammi adugumba amuba mit aduna phaini yeklakpa asida Robert na kiduna lin kharau haiduna hek laknabado ningsinglaktuna boy nonthatuna tumin nokhi Linda su khaidodi saugatpani adubu hoimai hairamdre phet haidoklaga yaifabada hairammi nang thorano ai thoge saknungsidaba migi gari da thengjindo saro uzaw amada thengzilubana phai Si haiduna gari do prapam ka khatre yaiphabasu boy da kirup yenglamlaga tongkhatuna thawkre boy magi gari gi akaiba plate aduda haifet yengi tekadabagi yaduna leiribado makhongna phatkawduna pura thudi meeting du lai thorakpaga nushit muk yangna thawkiba gari do amuk yengi meeting du gi pankhai wang malankhre adubu boy asikpa numidang aduda mitmangda maseng marang urei matam mamagi mikupsing paikhomana sanai bi mabu phokiba numit aduni pawdo khangdabana boy geta mamana basinga langduna leiri maraktu da Robert su yauri laizana hostel da halakpase magi nungai ba makhal amani sanai bi magidama wakhal da phawri bi hullado maming amadi thondri adubu pumna makki mamangda laisabu hana thammi Makoy laifam amadi mana laina sinba ngammi adubu liyogi wahaina hankibana magi upay laikidabani atayna khangdrabasu magi meeting ado phakraba Robert boy da thokon silei areng puthaba nupi lumini na tawrido khulum chumde nangama swaida manglaga leibana yaroi chalo hostel fok chalaga ne chithi impiruso kauthopagi di ai kauthoke ngasaidagi umsai saiduna ngaglambadagi Magi tan yorakpada boy sugattuna yenglakpani Robert Puchaygi heng tawbaga makhoina leiriba adomda auto ma praprap khamnare Napim jama yam pakhana kumtharakpaduda makhoi loini yengi hek ubada maitaini khangi sekliba phaning aduna nupidugi pakhatpa matawduda Robert kari tawrabanu khanna tapna changsilaga hangi Ibema kedobu yarge nangbu yam pakhana sui Napim jado maitai leirambadudha taha changsilak hairi Dada noi swaida leibro ai ichegi nakta lakpani akhoi iche do sida tambani ai iche thirakpani kapke tawrakpadudha Robert tapna phathabi ngai kose tapthok noi che do kari department no maming kari kawe akhoi na khangba mire yenge angang napim jado makok na ke tapna hairaga department di khangde Maming di Linda kawe mi ngawraga masa pabani yumna khuraidagini Robert boy da khanging yinglei aduga taha nupi du do onsele boy angang se leminaramo ai Linda lawrugi wai do hairam laga Robert gari khamli ba adom da phingna chatkre nupim jadu na kapli machegi maike yingli ba do ubada boy tapna changsilaga hangi kedo wi yarage noi je thirakli de nupi do khumdaba tawde boy do onsilaga nungai tana hairei
ꯑꯩꯈꯣꯏ ꯆꯦꯗꯣ ꯀꯣꯜ ꯄꯥꯏꯔꯛꯇꯕ ꯀꯨꯏꯔꯦꯗꯅ ꯏꯃꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ ꯃꯅꯤꯄꯨꯔꯗ ꯉꯝꯂꯣꯏꯅ ꯗꯦꯜꯂꯤꯗ ꯏꯈꯨꯔꯥ ꯑꯃꯅ ꯁꯤꯟꯕꯤꯔꯒ ꯄꯨꯔꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯣ ꯏꯆꯦ ꯍꯦꯟ ꯃꯟꯊꯟꯇꯅ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦ ꯊꯤꯔꯛꯄꯅꯤ ꯌꯥꯔꯒꯗꯤ ꯏꯆꯦꯗꯣ ꯈꯔ ꯊꯨꯅ ꯀꯧꯕꯤꯌꯨ ꯏꯃꯥꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯣꯏ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯕꯅꯤ ꯈꯨꯗꯛ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯍꯨꯜꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯈꯔ ꯂꯥꯛꯁꯤꯟꯈꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯗꯨ ꯈꯜꯂꯒ ꯂꯤꯟꯗꯥ ꯉꯥꯏꯔꯝꯗ ꯕꯣꯏ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯂꯁꯤ ꯆꯤꯅꯒꯅꯨ ꯅꯆꯦꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯏꯃꯥꯗꯣ ꯀꯨꯏꯅ ꯉꯥꯏꯕ ꯌꯥꯔꯣꯏ ꯅꯣꯏ ꯆꯦꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯆꯔꯁꯅꯨ ꯏꯕꯥꯅꯤ ꯍꯥꯟ ꯆꯠꯁꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯕꯣꯏꯁꯨ ꯇꯍꯥ ꯒꯥꯔꯤ ꯁꯣ ꯂꯧꯊꯣꯛꯂꯒ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯝꯃꯨꯅꯤꯇꯤ ꯒ꯭ꯔꯨꯞꯀꯤ ꯃꯦꯁꯦꯖꯅꯤ ꯃꯔꯣꯜꯗꯨꯅ ꯏꯔꯤ ꯄꯥꯏꯈꯣꯝꯕꯅ ꯁꯅꯥꯏꯕꯦꯝꯃꯗ ꯈꯨꯄꯥꯛꯅ ꯊꯥꯔꯦ ꯃꯦꯁꯦꯖꯇꯨ ꯎꯕꯗ ꯕꯣꯏ ꯁꯪꯁꯥꯔ ꯀꯥꯎꯈ꯭ꯔꯦ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯝꯅꯤ ꯀꯅꯥꯅ ꯃꯥꯕꯨ ꯉꯥꯏꯔꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯥꯎꯕꯒꯤ ꯄꯨꯈ꯭ꯔꯤꯗ ꯆꯨꯞ ꯂꯨꯞꯁꯤꯟꯈꯤ ꯒꯥꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯀꯦꯝꯄꯁ ꯃꯅꯨꯡ ꯇꯝꯅ ꯊꯧꯖꯤꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯣꯏ ꯂꯤꯟꯗꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯕꯨꯁꯨ ꯀꯥꯎꯊꯣꯛꯂꯦ ꯃꯃꯤꯠꯇ ꯏꯕꯦꯝꯃ ꯁꯅꯥ ꯈꯛꯇꯕꯨ ꯎꯗꯨꯅ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅꯅꯤ ꯂꯤꯟꯗꯥꯅ ꯃꯥꯕꯨ ꯌꯦꯛꯇꯨꯅ ꯂꯩꯈꯤꯕꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅꯅꯤ ꯂꯤꯟꯗꯥꯅ ꯃꯥꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯐꯥꯎ ꯈꯟꯕꯤꯈꯤꯗꯕ ꯑꯗꯨꯕꯨ ꯋꯥꯔꯤꯗꯤ ꯃꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯑꯔꯣꯏꯕ ꯆꯩꯈꯩ ꯑꯗꯨ ꯐꯥꯎꯕ ꯈꯪꯈꯤꯗꯕꯅ ꯕꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤꯉꯩꯗ ꯁꯅꯥꯏꯕꯦꯝꯃꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ ꯐꯅ ꯀꯨꯏꯅ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯋꯥꯈꯜꯒꯤ ꯇꯔꯪ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ ꯊꯣꯏꯕꯤꯕꯨ ꯄꯥꯝꯗꯨꯅ ꯀꯞꯂꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕ ꯁꯅꯥꯏꯕꯦꯝꯃꯒꯤ ꯁꯛꯇꯝꯗꯣ ꯈꯪꯍꯧꯗꯦ ꯃꯇꯝ ꯍꯥꯏꯕꯤꯗꯣ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯌꯨꯛ ꯑꯃ ꯅꯣꯡꯃꯨꯅ ꯃꯝꯂꯕ ꯑꯌꯨꯛ ꯃꯉꯥꯜ ꯂꯩꯇ꯭ꯔꯕ ꯑꯌꯨꯛ ꯅꯨꯡꯁꯤꯠ ꯅꯨꯡꯖꯥꯅꯕ ꯑꯌꯨꯛ ꯊꯥꯁꯤꯒꯨꯝꯅ ꯃꯝꯕ ꯑꯌꯨꯛ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗꯕ ꯃꯤꯑꯣꯏꯕꯅ ꯊꯝꯂꯝꯃꯤ ꯉꯔꯥꯡꯒꯤ ꯑꯋꯥꯕ ꯑꯅꯧꯕ ꯅꯨꯃꯤꯠꯀ ꯂꯣꯏꯅꯅ ꯌꯥꯎꯈꯤ ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩꯗ ꯑꯗꯨꯕꯨ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯕꯤꯙꯤꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯂꯥꯛꯍꯟꯅꯤꯡꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯉꯁꯤꯗꯤ ꯃꯩꯔꯥꯕ ꯊꯥꯖꯗꯅ ꯔꯣꯕꯔꯠꯀꯤ ꯅꯥꯛꯇ ꯂꯥꯛꯏ ꯌꯥꯍꯧꯔꯛꯄꯒ ꯃꯥ ꯍꯥꯟꯅ ꯑꯣꯛꯅꯒꯅꯤ ꯈꯟꯕꯗ ꯔꯣꯕꯔꯠꯇꯤ ꯕꯤꯕꯨꯂꯥ ꯁꯨꯈ꯭ꯔꯕꯅꯤ ꯃꯍꯧꯁꯥꯒꯨꯝ ꯃꯟꯇ꯭ꯔꯤ ꯁꯥꯍꯦꯕꯀꯤ ꯐꯤꯖꯣꯜꯗ ꯂꯩꯔꯝꯗꯦ ꯐꯃꯨꯡꯗ ꯁꯦꯠꯄ ꯄꯥꯖꯃꯥ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯀꯣꯠ ꯍꯣꯠꯇꯨꯅ ꯆꯪꯂꯛꯏ ꯃꯐꯝ ꯑꯗꯨ ꯑꯣꯐꯤꯁ ꯅꯠꯇꯦ ꯃꯤ ꯂꯥꯛꯂꯒ ꯐꯝꯐꯝ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯐꯃꯨꯡ ꯀꯥ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯅꯤ ꯃꯥꯅ ꯕꯤꯕꯨꯂꯥ ꯁꯨꯔꯤꯗꯨꯒ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯡ ꯑꯃꯅ ꯑꯃꯗ ꯊꯥꯡꯒꯠꯇꯨꯅ ꯈꯕꯔ ꯄꯥꯔꯤꯕꯗꯣ ꯁꯨꯛꯇꯨꯅ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯔꯣꯕꯔꯠ ꯃꯥꯌꯣꯛꯅꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ ꯀꯔꯤ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯀꯅꯥꯃꯨꯛ ꯍꯥꯠꯂꯝꯃꯦ ꯔꯣꯕꯔꯠ ꯆꯪꯂꯛꯄ ꯎꯕꯗ ꯃꯩꯔꯥꯕ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯈꯕꯔꯗꯨ ꯇꯦꯕꯜꯗꯨꯗ ꯊꯣꯛ ꯊꯥꯗꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ ꯑꯃꯨꯛ ꯆꯠꯇꯨꯅ ꯀꯣꯐꯤ ꯃꯆꯤꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ ꯔꯣꯕꯔꯠꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯅ ꯀꯣꯐꯤ ꯌꯥꯔꯤ ꯃꯥꯅ ꯍꯥꯏꯗꯣꯛꯀꯨꯝ ꯍꯥꯏꯔꯣꯏꯗꯣꯛꯀꯨꯝ ꯇꯧꯕ ꯃꯇꯧꯗꯣ ꯔꯣꯕꯔꯠ ꯉꯥꯏꯕ ꯉꯝꯗꯦ ꯃꯩꯔꯥꯕꯗꯤ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯆꯤꯡꯉꯤ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕꯗꯨ ꯕꯦꯜꯗ ꯊꯥꯗꯣꯛꯅꯕ ꯑꯝꯇ ꯁꯤꯜꯂꯨ ꯔꯣꯕꯔꯠ ꯁꯨꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯕ꯭ꯔꯣ ꯅꯪꯅ ꯐꯠꯇꯕ ꯇꯧꯔꯒ ꯑꯩꯅ ꯀꯟꯈꯠꯄ ꯁꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯀꯟꯈꯠꯄꯤꯅꯕ ꯃꯤꯅꯤꯁꯇꯔ ꯂꯩ ꯃꯗꯨ ꯃꯣꯏꯒꯤ ꯃꯊꯧꯅꯤ ꯃꯣꯏꯗ ꯀꯦꯁ ꯆꯥꯎꯊꯣꯛꯇꯅꯕ ꯖꯦꯜꯗ ꯀꯨꯏꯅ ꯂꯩꯍꯟꯒꯦ ꯈꯜꯂꯝꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥ ꯀꯟꯈꯠꯂꯤꯕ ꯃꯤꯅꯤꯁꯇꯔꯗꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯀꯌꯥꯝ ꯀꯨꯏꯅ ꯀꯟꯈꯠꯄ ꯉꯝꯒꯦ ꯌꯦꯡꯒꯦ ꯔꯣꯕꯔꯠ ꯃꯁꯥꯗꯨ ꯃꯩꯔꯥꯕꯔꯣꯝꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯥꯅ ꯌꯥꯅ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯆꯪꯖꯔꯛꯑꯕꯗꯨꯗ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯔꯤꯒꯦ ꯃꯩꯔꯥꯕ ꯊꯛꯂꯝꯕ ꯀꯣꯐꯤꯗꯣ ꯇꯦꯕꯜꯗꯨꯗ ꯊꯣꯛ ꯊꯝꯂꯒ ꯈꯨꯝꯃꯤ ꯃꯁꯥꯅ ꯌꯥꯅ ꯆꯪꯖꯔꯛꯄꯗꯨꯅꯤ ꯑꯩꯅ ꯍꯦꯟꯅ ꯆꯤꯡꯅꯔꯤꯁꯦ ꯅꯪ ꯄꯥꯏꯈꯣꯝꯕ ꯀꯅꯥꯅꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥ ꯀꯅꯥꯒ ꯇꯤꯟꯅꯩ ꯈꯪꯂꯤꯅꯤ ꯀꯦꯁꯁꯤ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯦꯁ ꯅꯠꯇꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯌꯥꯔꯁꯨ ꯑꯩꯅ ꯌꯥꯔꯣꯏ ꯔꯣꯕꯔꯠ ꯑꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯨ ꯕꯦꯜꯗ ꯊꯥꯗꯣꯛꯅꯕ ꯅꯪ ꯈꯔ ꯁꯤꯜꯂꯨ ꯔꯣꯕꯔꯠ ꯑꯃꯔꯣꯝꯗ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯕꯨ ꯅꯍꯥꯟꯗ ꯗꯣꯛꯇꯔ ꯏꯕꯣꯍꯜꯒꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯗꯅ ꯁꯣꯞ ꯇꯧꯈꯤꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ
सावरंग तौना हाइरे नंगी मिजंगदा लेबा मिनिस्टर बु आई इथंदरा आई नत्रसु नंगी मियाम लेरेदुनी अचौ असांग सिंगसिगी करी अरोनबा खंगबगिनो मयाम सिना नंगबो हजफाव कंसिलगा थमिनो खंगदे मैराबा चप युंगना येंगदुना हाइरे नंग तौगे हाइब्रा तौरोय हाइब्रा अदु खगायो वायाम ngang कनो इंगोंदा रोबर्ट सु लुरकने येंगले दफ तौरिरो नंगिसे अदुमाय खलसु काइदे पाइखोंबा थादोकपा ngamni ngamoy du tang hayo रोबर्ट सुगत्तुना ममाय लेथोकी नसी सुमा अदुमक चेनगदौरे वाखल ngahak khaluraga tapna mo ansilei पाइखोंबा थादोकलगा नंग कैदोगे हाबनो नंगबु थबक याम चिंदा मा सेनबा संगद्रो मैराबा कॉफी कप तो तपना लामदुना पाई मनुंगदे यारिबा कॉफी दुदा मुन्ना येंगलगा खुमले खोंनाव हाना थादोकबा सत्रंगी ओजादो फागे हायरदे माना थादोरकलिबा खोंनावदो मनिंग तमहनबा ताबनी खोंनाव फाजिलिखै मपी थोरओय रोबर्ट खुमदे मासु मैराबना चिंगनबा अमा लेबना तोरकपनी खल्ली केस अदो मैराबगी मफमदा खजितंग पर्सनल ओइबदुना मागी मायोंगतासु लेपलुबा ngamda सोर तपना होंथदुना हायरे चाक साको लागा नंगोरोइदोगुम चटकिबदो तौनु सी हायरगा पॉकेटगी फोन दो लौथोकलगा मागी पीएदुदा कॉल तौई अदुबु मिकुप अदुमक्तदा मैराबगी फोन दुसु कॉल अमा लाई तौरकलिबा मीदो येंगलगा कॉल दो पाइखतबनी अदुबु माने हेलो हाइबा नंगट्रिगेदा फोन दगी लियो यामना तपना हायरे मैराबा वी गॉट थोइबी क्लोरोफॉर्म यूज तौबनी अदुबु मतम हेलो फावबा अंगांग सि ग्यान ताखिद्रे सोमदसु चप मानना सनाइबी मदा मेसेज अमा लाई मचाबुदे बोर्डिंग दा थानिंग दा राजेंद्र थिललमगे ड्यूटी लाकपनी हाइना हाइना लाकलिबा मेसेज तो हांगदोक्तुना पारी मयेक सिंगनि इरम्मी थोइबीगी ओजा नुपीदुना हेलो मैडम थोइबीगी मिसने थोइबीदु ngasi लाकलरोइद्रा सनाइबेमा पृथ्वी पुंबा सेगाइरक्तुना कोकथक्ता नंथरक्लवoi खलई तरंग सत्ख्रब वाखलदुना फमलंबदगी फुक हगोतुना खोंजल हौना राजेनबु कौवी